ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯗꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯈ꯭ꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 9 ꯇꯝꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯁꯨ ꯄꯥꯕꯨꯡ ꯂꯩꯇꯕꯒ ꯀꯩꯒ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯌꯥꯝꯅ ꯋꯥꯔꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯕꯨꯡꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯥꯒꯤ ꯆꯀ꯭ꯔꯤꯗ ꯏꯃꯨꯡ ꯑꯁꯦ ꯋꯥꯕꯅꯤ꯫ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯥꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯀꯣꯟ ꯐꯦꯡꯕ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯀꯌా ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯗꯦꯕ ꯀꯔꯃ, ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯒꯨꯝꯕꯒꯤ ꯀꯣꯟ ꯐꯦꯡꯕꯁꯦ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯗꯗꯤ ꯏꯃꯥꯁꯨ ꯇꯧꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯏꯖꯠ ꯍꯥꯏꯕ ꯑꯃꯒ ꯊꯥꯒꯣꯟꯅꯔꯒ ꯑꯗꯨꯝ ꯆꯠꯄꯅ ꯍꯦꯛ ꯂꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯏꯃꯥꯁꯦ ꯂꯩꯀꯥꯏꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯊꯥꯗꯅ ꯌꯥꯎꯔꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯐꯦꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯡꯒꯣꯜ ꯇꯧꯕ, ꯄꯨꯈ꯭ꯔꯤ ꯁꯦꯡꯕ, ꯅꯥꯄꯤ ꯐꯣꯏꯕ, ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄꯅꯆꯤꯡꯕ ꯊꯕꯛ ꯁꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯛ ꯋꯥꯅ ꯄꯩꯁꯥ ꯇꯥꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯁꯨ ꯀꯔꯝꯅ ꯂꯣꯏꯈꯤꯕꯅꯣ ꯈꯪꯗꯦ, ꯆꯥꯛꯈꯨꯝꯒꯤ ꯂꯥꯟꯁꯤꯗ ꯍꯦꯛꯇꯃꯛ ꯄꯩꯁా ꯄꯨꯝꯕ ꯇꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯕꯨꯡꯒꯤ ꯔꯤꯍꯦꯞꯀꯤ ꯄꯩꯁꯥ ꯍꯨꯟꯕ, ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯏꯃꯥꯒꯤ ꯃꯁꯥꯁꯨ ꯀꯨꯏꯔꯒ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯈꯛꯇꯗ ꯂꯩꯔꯝꯕ ꯄꯩꯁా ꯄꯨꯝꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯊꯤꯔꯛꯈꯤ꯫ ꯃꯤꯑꯣꯏꯕꯅ ꯂꯝꯕꯤ ꯃꯥꯕꯨ ꯊꯤꯒꯦꯅ ꯊꯤꯔꯕꯗꯤ ꯂꯝꯕꯤꯗꯨ ꯇꯥꯕ ꯊꯣꯡ ꯑꯃ ꯑꯗꯨꯝ ꯍꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ, ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯦꯛ ꯂꯥꯛꯏ ꯍꯥꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯃꯝ ꯇꯧꯏ, ꯃꯇꯤꯛ ꯂꯣꯏꯅ ꯆꯥꯏ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯀꯨꯏꯅ ꯌꯥꯎꯔꯨꯗꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯀꯣꯟꯅꯕꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯃꯌꯥꯝꯒ ꯈꯤꯇꯪ ꯃꯥꯟꯅꯗꯦ, ꯀꯣꯛ ꯈꯤꯇꯪ ꯕꯦꯔꯥ ꯂꯩ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯟꯅꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯄꯤꯃꯆꯥ ꯑꯃ ꯊꯤꯔꯝꯃꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯅꯨꯄꯤꯃꯆꯥ ꯑꯣꯏꯅ ꯊꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯥꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯕꯗ ꯁꯪ ꯂꯥꯎꯅ ꯍꯦꯛꯇ ꯃꯔꯩ ꯇꯧꯔꯛꯏ ꯍꯥꯏ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯇꯧꯗꯦ ꯌꯥꯗꯦ꯫ ꯍꯥꯟꯅꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯅꯨꯄꯤ ꯊꯝꯂꯝꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯃꯤꯗꯨꯅ ꯀꯨꯏꯅ ꯂꯩꯕꯤꯌꯨ ꯌꯥꯗꯕꯗꯒꯤ ꯇꯣꯛꯄꯅꯤ ꯍꯥꯏ꯫ ꯑꯁꯨꯝ ꯇꯧꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯇꯝꯗꯨꯗ ꯏꯃꯥꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟꯗꯨꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯊꯕꯛ ꯑꯗꯣ ꯑꯩꯕꯨ ꯇꯧꯍꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯪꯐꯥꯎ ꯃꯪꯂꯨꯗꯦ ꯍꯥꯏ꯫ ꯃꯔꯝꯗꯤ ꯏꯃꯥꯅ ꯑꯩ ꯏꯁꯥꯁꯨ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯗꯧꯕꯒꯤ ꯏꯆꯥꯕꯨ ꯊꯕꯛ ꯇꯧꯍꯟꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯈꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥꯗ ꯑꯩꯅ, ꯏꯃꯥ, ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯣꯏ ꯃꯤ ꯊꯤꯔꯝꯕꯗꯨꯕꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯒꯦꯔꯥ? ꯏꯃꯥꯕꯨ ꯏꯀꯥꯏꯕꯔꯣ, ꯇꯟꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯁꯨ ꯍꯦꯔꯥ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛꯇꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤꯗꯨꯕꯣ? ꯂꯝꯒ ꯂꯥꯞꯄꯅꯦ, ꯃꯈꯣꯏꯗ ꯂꯩꯔꯒ ꯊꯕꯛꯇꯣ ꯇꯧ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯤ, ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯩ ꯋꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯁꯣꯜꯂꯕꯁꯨ ꯀꯟꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯤ ꯈꯪꯕꯅ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯏꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯌꯥꯅꯤꯡꯗ ꯈꯟꯊꯗꯨꯅ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯃꯥꯅ ꯏꯀꯥꯏꯅ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄ꯭ꯔꯙꯥꯟꯗꯨꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯌꯥꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯍꯪꯕꯁꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ? ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ?
ꯂꯥꯏꯕꯛ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯊꯤ ꯍꯥꯏꯕꯗꯣ ꯐꯪꯂꯕ꯭ꯔꯥ? ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ, ꯃꯥ ꯑꯣꯏꯅ ꯇꯧꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯊꯤꯔꯛꯂꯤꯕꯁꯦ, ꯃꯈꯣꯏꯁꯨ ꯑꯃꯨꯛꯇ ꯂꯥꯛꯂꯒ ꯃꯤ ꯑꯃꯠꯇ ꯊꯤꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ, ꯇꯥꯟꯖꯥ ꯐꯪꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯋꯥ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯏꯃꯥꯁꯨ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯌꯨꯝꯗ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯇꯨꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯒꯤꯗꯤ ꯑꯍꯦꯟꯕ ꯄꯣꯠ ꯆꯩ ꯀꯔꯤꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯒꯗꯕꯅꯤꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯈꯔ ꯌꯣꯝꯂꯝꯃꯤ꯫ ꯃꯌꯥꯝꯅꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯍꯥꯏꯔꯒ ꯀꯔꯝꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯦ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯅꯤ, ꯑꯗꯨꯅ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯆꯠꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯤꯕꯁꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯋꯥ ꯇꯥꯅꯕ ꯅꯨꯡꯉꯥꯏꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯦ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯊꯛ ꯍꯥꯞꯀꯠꯇꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯏꯟꯊꯤꯖꯅ ꯁꯦꯝꯖꯤꯟꯅ ꯁꯥꯕ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯔꯗꯩ ꯀꯨꯝꯊꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯌꯨꯝꯒꯤ ꯆꯪꯐꯝ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯅ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯥ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯁꯛ ꯈꯪꯗꯕꯒꯤ ꯀꯤꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ, ꯏꯕꯨꯡꯉꯣ ꯆꯪꯈꯤꯅꯨ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ꯫ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯁꯣꯟꯅ ꯑꯗꯨꯃꯛ ꯎꯔꯤ, ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯃꯤ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯇꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯐꯠꯇꯦ ꯇꯧꯒꯅꯣ, ꯆꯦꯆꯦ ꯍꯣꯏꯁꯦ ꯂꯥꯞꯅ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯥꯗ ꯍꯥꯞꯇꯕꯗꯧꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯤ ꯚꯥꯞ ꯇꯥꯔꯝꯗꯦ, ꯅꯨꯄꯥ ꯍꯥꯏꯔꯤꯕ ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ, ꯍꯥꯏꯠ, ꯀꯀꯥ ꯆꯟꯗ꯭ꯔꯗ ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯍꯥꯏꯅ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯆꯟꯗ꯭ꯔ ꯀꯧꯏ꯫ ꯗꯥ ꯆꯟꯗ꯭ꯔ ꯑꯁꯦ ꯃꯈꯣꯏ ꯏꯃꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯩꯔꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯆꯟꯗ꯭ꯔꯗꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯃꯥꯅ ꯋꯥ ꯑꯗꯣ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯟꯗ꯭ꯔꯗ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯌꯧꯔꯛꯂꯅꯤ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯥꯏ ꯃꯥꯏ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯆꯪꯂꯛꯈꯤ꯫ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗꯦ, ꯃꯆꯤꯟ ꯌꯥꯝꯅ ꯊꯤ꯫ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯀꯅꯥ ꯑꯃꯠꯇ ꯊꯤꯗꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯍꯩꯔꯛꯂꯤꯕꯅꯣ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯆꯥꯊꯣꯏꯕ, ꯅꯪꯒꯤ ꯅꯃꯤꯡ ꯈꯪꯗ꯭ꯔꯤ ꯀꯩ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯃꯑꯣꯡꯗ ꯃꯆꯤꯟ ꯊꯤꯔꯛꯈꯤ꯫ ꯏꯃꯥꯅ ꯃꯁꯤꯗ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯅꯕꯨ ꯑꯁꯨꯝ ꯍꯥꯏꯅ ꯃꯆꯤꯟ ꯊꯤꯅꯕ꯭ꯔꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯣꯏꯗꯤ ꯐꯠꯇꯕꯤ ꯉꯥꯛꯇꯅꯦ, ꯀꯀꯨꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯥꯔꯔꯣꯏ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ, ꯏꯆꯥꯅ ꯇꯧꯗꯣꯏꯁꯦ ꯌꯥꯝꯅ ꯂꯨꯔꯦꯕꯣ, ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯏꯃꯥꯁꯨ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤꯕ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯃꯃꯥꯗ ꯐꯖꯅ ꯑꯃꯠꯇ ꯋꯥ ꯃꯌꯥꯝꯁꯦ ꯇꯝꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄꯗ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫
Imana hꯧꯗꯣꯛꯄꯅꯤ ꯑꯩꯅꯗꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ngarang thokhiba thongdok punamak amata chithadana mamada tamlami. Aikoina khalamliba aduga tayonana mama aduna yamna ingna tapna adunini masi sumaina hek tawbani masidani aikoina ok pairibase haina hairakhi. Ima isasu yamna ngakna amana amada yengnarami. Aikoi anina khalubana aikoi anina ngarang numidang thokhiba wafam ado tabada mama ado kharada orbasu ngakpa pokani khalambani. Ponamak ase asina takpadi angang asina tawriba mayamse hanadagi mama mapasu khangi haiba asini. Asumna hapta amarom haukrabada imasu aikoigi yumdo mi leibidabadagi kang khong saramlagani hananaba tawrage hairakpadagi potsai sing hapsin khosinba haurami. Imana chatlamdaida aingonda ibema makhoigi angangse mawong ama itaw tawi isam samba mande nahansu saksangda kananu amaga murum wari saduna lehawi laitin inba angang haido soiduna oigani cheksilu khu selaga matam pumba layu senabadi senau mana sangsi khosi haina koba mafamdadi chatkanu hanayam ningai tawrobasu imagidi isadani leijaribase nayambudusu mathong khangdre haina sinarami. Mayamnadi aina hairiba wafam ase taraga aigi imabu kayada phatriba minoni haina khalamba yai. Aisu matamdudadi karisu bhab tade adubu miyoiba ama oina pulap yengbada imasu mi amani sa khudimangna macha nusibagum masu masabu nusi masigi mathaktasu matam aduda aisu sumna khaki class 9 tamliba sahi 13-15 khak ngairiba angang amani maram asimangnasu imana wafamsing ase hairamlibani. Imana hek chakraba matungdani angang aduna sathiba hengalakliba. Aina leiriba makhoigi yumsi yumjau oibanina magi ka amamam loina leinai. Angang adugisu ka ama pi mama mapagi kaga punde karigino su khangde makhoi paisa paibasing asidi machaga amata nusidaba jala kaina matamduda khalammi. Makhatana noma numidang ama mayam chak chaba loiraga ngaihak chaba tumnaba oina aikhoi mari punna lambida walking chatlammi. Numit adu nuksitsu huru sitlammi yamna nungaiba mawongni. Makhoi matai manau anidu nungaiba wari watai kaya saduna chatli. Tungdana aina angang ado khut samduna chatli. Aina cheksinna khut samliba angang ado ngaihak leiraga yengthokhibada hekta leiramdaba maningda hekta leiramba aisu karamna nathoibano khangdre bhab tajadre. Asumba mawong ase anira ahumlak tawsilakpadadi aisu mamada domcha ibungose asum leihauraga leire amata chayu haina hairami. Domchanasu angang aduda numdangni khangdabra ngausinai kaigino haiduna mana leirami. Mamana asumna mana leirubadagi lambi mayaida o khongkai kaplammi. Mapana pamkhatuna yumda halaklami. Asumna yumda halakpagi lambi sida mapagi matungdagi yamna khana angang aduna aibu yenglami. Walking halakpadagi masagi kada changduna tumnaba tawnarami. Nupa macha adusu indomchana magi kada tumnanaba hairamlaga thanamle aduga aigisu kari awat apa leibanu haina hangba changlaklammi. Thenglaba ahingi matam yoraklabada aisu tumtharami. Kanagumba amana bolna phaklangda tok langlaga sanabagi makhol ama tarakhi. Thokliba makhol adusu aigi kagi phaklang mapalomdagini. Ai makhatana tumthaba yadraduna phuk laungna hawgatle aduga torchlight macha ama pairaga yengba tholuklami. Phongdu phatlaungna hangdoktuna yengbada angang ado noktuna leirami. Aisu khangboi lakpoi ai nangdi aduda kaidawriba haina sairami. Angangdu noktuna adum lei kari amata khumlakte. Aina yaresi thengle kada tumnaba chango haiduna magi kada pusinbiram. Nongma numitni nungthil pobo numitchap yungba matam duda nupa machado dampa phongbi sana sena marai chakri tawraklami. Dampa phongbi haibase angangi loni keku lotpi sana si haibani. Asum tawna aisu marai do taningdabadagi hoi sanasi ado sangoi sida oina sanasi hairami.
Matau asumna ibani sangoida dampa phungbi ngaihak sanaramlaba matungda magi maraido amu horakhi. Thangnabada wapal wai leipung oi tauba ama lairiba aduda sangaga amu sanarusi haiduna ningai taurakhi. Hadakti aisu magi maraidu yaramde maram aduna kap lauduna aroibi thaduna saurakhi. Aduga ngaihak kaplamlaba matung sat lepkhiduna noktuna che aidi sanaba chatle hairakhi. Masida aina yaroi ko angang karan taunu haina sairami. Aduga angang aduna ingoda che kainoma yengune sumaina tauraga ubane haiduna nondharaga karangdagi yengba sarakhi. Aisu numit aduda thengnau tambanani haigadra karino wakhan khanthaudagi nondharaga karangdagi angang du tamna yengakpani. Matamduda ai angang adugi matungda ngauri tauba khongleibak tadaba nupa ama urakhi. Mayek yamna sengbadi natte adubu wari ubani. Ai posak adu ubadagi hotana imungda chensilakhi. Asigumba akiba thodok kaya amani yum aduda aina thengkhibase ai masi yum aduda leiba ngamdanabagi mawongdani tawliba. Nomagi angang adusu phattaba henjilakhi. Ahing amasu aigi kada changlaklaga chewing gum mayam ama sairaga aigi samda loina tumlingaida napsinbirami. Asigumba thodok kaya asina ai yum asida leiba ngamdabadagi yumda halakhi. Tha mari manga leiragadi madugi angang ado pukhrida tabadagi leikhidre haina barton tauruklami. Mingonda hangbada angang ado niraga pokpani hainai. Mi kaya amasu macha niraga poknai adubu magumba angangdi amuk phauba thengnakhidri. Ngasigidi matang asida wari silosinjarage matungda anauba wari ama puduna laksage mayambu amukka hanna khurumjari.